Akasbani Imphal, Maibam Dwijamani na pau pazari, ahanbada maroiba pau. Rajapal Ajoy Kumar Bhalan Hairi, Sarkarna Tribal Singi Hena Sakhutpa Madi, Nunga Yaipaba Purukna Pohondari. Pradhan Mantri Narendra Modi na Kangpopi Amasung, Pherzol Jila Singda, Ekalaiba Model Residential School Amam Sanabangasi, Virtual Waina Urek Uyung Tamkre. Cooperative Societies Manipur ge Registrar W. Imphal na Hairi. Cooperative Sakhudan Bana Lebakasi Sakhutpagi Manglomda Sanction Bangamgani. Kendra gi Haksel Amasung Yaipimbal Mantri JP Natan Hairi. Amrit Pharmacina Ana Pasingi Ahen Basading Singthani Ngai Waina Hantan Bangamle. Amasung Bihar Bidhan Sabha Mikhalda ANDN Sauna Mai Pakrapa Matung Sarkar Semnabagidama Dolgi Central Lusing Basingna No Manini Asigi Manungta Aroiba Warebama Laurubayai. Freedom Fighter amasung Tribal Lusingba Bhagavan Birsa Munda gi Sama Yankai Suba Mapok Numi Puning Sing Tunangasi Lebag Asida Janjatia Gaurav Divas Thorum Pangthogli. Rise Asidasu Tribal Affairs and Hills Bipagna Sentuna Janjatia Gaurav Divas Thorum Imphal gi Palace Compound Lipa City Convention Center da Pangthoki. Thormatu da Wangang Mada Rajapal Ajoy Kumar Bhalan Hai Janjatia Gaurav Divas Thorum Pangthok Pasina Sarkar Asina Pradhan Mantri gi Milyang Oriba Sabka Saath Sabka Vikas Sabka Vishwas Sabka Prayas Haibu Wakhalon Asigi Makhata Tribal Singi Hena Saukatpa Madi Nunga Yaipaba Purukna Honabada Akanba Miyang Thamli Haibu Uli Thoromasi Kunaida Homba Purukna Ba Thaunalina Katokiba Tribal Lusingba Bhagavan Birsa Munda Ba Ikai Kumna Utuna Pangthokpani Thoromasi Raizasi da Leriba Tribal Purup Sangi Ina Kulaba Kala Sanskriti Adubusu Ikai Kumna Utuna Pangthokpani Freedom Fighter Rani Gaidel Yugi Punsi Wari Ningsing Laduna Rajapal Nahai Loilam British Lengaki Mayokta Thauna Phana Lantheng Nakhibi Rani Gaidel Yugi Wakhalona Bharat ki Ningtam Ihogda Inot Pikhi Rajapal Nahai Bhagwan Birsa Munda led the historic, powerful movement against the colonial oppression and exploitation. We all are aware of that. He awakened the collective consciousness among the people, instilling dignity, unity, and self-belief. He was not only a freedom fighter, but a reformer who worked tirelessly to uplift his community by challenging injustice, inequality, and superstition. As we honor his legacy, we also reflect the pride on the rich tribal heritage of Manipur. Our state is home to diverse tribal communities whose values of cooperation, harmony with nature, craftsmanship, and self-governance enrich our cultural landscape. Janjatia Gaurav Divas Palan Thoram Surasanpur District Administration Sindurangasi Pangthoki. Pradhan Mantri Narendra Modi na Thoramasiga Mari Lena Piba Live Oina Sandokpa Mahagi Basan Yangminaki. Pradhan Mantri ki Basan Asi Jila Asda Leriba Sub Divisional Office Dasu Miyam the Utun Yanganki. Tamenglong District Administration Asu Sinduna Janjatia Gaurav Divas Palan Jila Asigi Farmland Leba EMRS Campus the Pangthoki. Thoramatu da Tamenglong College ki Economics ki Assistant Professor Namsurai Thomas Kamaina Bhagavan Birsa Munda ki Punsi Wari Miyam the Lidun Tanki. Pradhan Mantri Narendra Modi na Kangpopi Jilagi Sopengzang Amasung Pherzol Jilagi Loi Bual Khul Singda Ekalaiba Model Residential School Amabam Sanana Bangasi Virtual Oina Urep Uyung Tamkre. Kangpopi Jilagi Deputy Commissioner Mahesh Chaudhurin Hai Nauna Sagadoriba School Asina Jila Asida Mahim Masingilam da Ahongba Purakpada Sauna Mateng Oiragani. Ekalaiba Model Residential School Asi Kendra ki Tribal Affairs Mantraloina Class 6 tagi Class 12 Phabuda Mahi Tamliba Tribal Mahiroi Singi Phibam Phagalna Paikit Scheme Amani. Ngasi ki Thoromatuda ADM Sukhongam Baite T Waisongi SDO Hemant Kumar Yauna Tongan Tongan Ba School Singi Oja Sing Mahiroi Sing Amadi Khunja Kayana Saru Yakhi. Amaromda Pherzol Jila da Pangthokpa School Sana Bajatra Hundagi Thoromda Jila Asigi Deputy Commissioner Manwan Singh Yauna Official Kayana Saru Yakhi. Imphal Art Gallery Amadi Book Club Imphal na Pune Sinduna Numidini Satharakpa Loktak Literary and Art Festival Ngasi Bisnupur Jila ki Sendrada Leba LD Office Complex da Loisinkre. Thoromatu da Saru Yakhi ba Festival ki Curator Oiribi Puja Elangbam Hai
Festival asi Manipur ki amata ngairaba Loktak Pat pu hian miyamda khanganabagi pandamda Loktak Pat ki maming lawduna pangthokpani. Kala Sanskriti isai nongmai amadi Sahitya haibasi miyoi khara khaki nate masi mipum khudingmakini. Haurukliba nahasingda Kala Sanskriti amadi Sahitya ki wakhalon hena puanaba pandamda festival asi pangthokpani. Mangna hai. The objective behind is basically akhoi art, music, culture, literature haibase akhoi mi khara khatangi nate the everyone gini and especially angang singi aduga youth singi so moi participate tawzanaba aduga uraga ankhen so inspire tawraga moi iningba yekningba ankhen so tholaknaba na koina hotnajabane ba adugi and especially akhoi Bishnupur district ta so hoirabanina IDPs ki angang sing su ayamba hena participate tawhaningba because writing reading art is a way to channel your pain, your hurt. Loinamak si the channel tawthoga therapeutic oiba ama healing haitare ko adugi process so ina adumain oigani na sum khanjabagi Loktak literary art se sai the sinjabane. Festival asida tongan ba artist kunma thoirom na puthokpa art work sing utkhi. Manipur amadi tongan ba raja singi lakpa ai bi kya ga unatuna makhoina iba lyric singi matang da wari watai sana bagi thorom sing so pangthokhi. Bisnupur Jilla ki tongan ba self-help group sing na saba polam sing utpa stall sing hangbaga loinana IDP mairoi singi art work amadi makhoina sanaba lila sing utkhi. Paugi marak thanna atenba break ama. Seizure Piles Month World Piles Day na lakpage iroinana Seizure Hospitals na November thasi piles kamari leinaba anaba sing layeng bagi khudong chaba sing pijari madudi infrared coagulator IRC sizinaduna thang thadana amasung ahing yariktana layeng ba oibana na bagi chang hanthra hali loinana thu na khagale investigation amasung procedure sing da chada tara manga amadi chada tara discount pijagani khudong chaba sing asi lobinaba Seizure Hospitals ta pau phobira telephone number 900-7900-794 Tabiriba pawasi Akas Bani Imphal dagini. Cooperative Societies Manipur gi Registrar W. Imphal na hairi. Cooperative sakudhan bana lebagasi sakut pagi manglomda sangsinhan bangamgani. Humbudrani thusuba All India Cooperative Week thoromgi sarugam oina ngasi District Cooperative Office thobale senduna jila asigi khango pokta leba MMRC Unity Party Hall pangtokpa palan thorom da wangang bada Registrar W. Imphal na hai. Mipal tangdana isani isabu iromdam hingsabang ngamna bahona bada cooperative ki sauraba thodang lei. Cooperative Society tawriba member singna thawai yauna kathokpa galwelena thabak toba matamda leibaga si hena saukhatpa oirakani mangna hai. Ekoi isai ithanata migi mapan tangdana iromdo hinge hairagati cooperatives haibase masina aigi labi taktoribani aijanga mangadoribani haibani atma nirbhar bharat phange hairagati cooperative aise sida only vehicle ni haibani product aigi imungi darkar oiba mayam singdo aikoina puthokpa yadabraba mi amana ngamdabadu Cooperative Society amawena work tawkana de yam laina ngamgane aduni sida magi team da hairisi cooperative singje gyan tahalo sakti piu moida apunno hek oina work taropa matamda cooperative trangam wedaba leite ngasigi thoromaduda Manipur State Cooperative Union ki President L. Tolpisak District Cooperative Officer Thobal Oiriba MD Manwar Susaru yakhi. State Health Society Manipur na sintuna cardiovascular laina amasung stroke tagi ngakthok na bagi matangda certificate course ama ngasi porong patalay pa Jenims ta hutokray. Thoromatuda Jenims Hospital ki medical superintendent Dr. K.H. Lokesor, PHFI ki program manager Dr. Santosh Kumar, Jenims Medicine Department ki head Professor Dr. Rajendra Thangjam yauna miyoy gyana saruyakhi. Leibag asigi atay maphamsingda pangthok na bagum rise asidasu National Press Day ki thorom hayang pangthokani. Rise gi Directorate of Information and Public Relations DIPR ni senduna thorom asi Imphal gi Niti Ayipal suthekta leiba DIPR gi auditorium da hayang pangthokani. Thorom asida Manipur State Journalist Award lisingani kon mga pinaba laukthokraba pawmisingda award pituna ikai khomna utkani. Thorom asigi sarugma oina Safeguarding Press Credibility amidst rising misinformation haibasigi matangda khanani nabigi workshop amasu pangthokani.
Bixit Bharat Lising ani nipu tareta Higher Educational Institution singi thodang hai hiramda numit tara marini sumna satharakpa National Seminar ngasi Waikhomani Girls College Thobal losin khre. Seminar asida Manipur yauna mapalam gi tongan ba college amadi university singdagi lakpa mihut singna tongan bihiram singda sepa thokhi. Khongnang Thaba University ki Vice Chancellor Professor Naurem Joy Kumar ni iba lairik The Scribe and Seeker ngasi haunabi matung ina phongkhre. Imphal East ki Khurai Konsam Lekai da leiba University asigi auditorium da pangtok ba thormamada lairik adu Manipur Sarkar ki hanagi Art and Culture ki Commissioner M Joy na phongkhi. Akansa publication na puthokpa lairik adu phomgi thoramda Manipur University ki hanagi Dean of Humanities Professor Polem Nabasandra masung Manipur University ki Anthropology Department ki Professor MC Arun Saruyakhi. Archaeology Vibhag ki Superintendent ke Sasikanta Sharmana lairik asigi matangda wa ngangkhi. ZEO Zone 1 ki makhada Eco Club for Life Mission Bairodan Maxwell Hindi High School ki mairoi singna khwairamban ima kaithel amasung thangal kaithel gi akoibada amuktang sizindarga huntokpa plastic bottle bank ki matangda miyambu hena khangan bagi street play utkhre paugi marakthana atenba break amamu. NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Pizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdop naba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba pizari Dr. Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Akas Bani Imphal dagi pau tabiri Anabasingda ahongba mamalda hidak phangaliba amrit thaurang haudokiba ngasi sahi tara mapung phare Neitilita pangthokpa amrit haudokiba sahi tara mapung pharakpagi palan thoramda wa ngangmada kendra gi haksel amasung yaipayumbal mantri JP Nadan hai haukiba sahi tara asida anaba kayam rumna sading tawgadaba lupa koti lising nipan samnga hena kan mangamle Bihar gi BJP President Dilip Jaiswal na hairi Handak pangthokiba Rajya Vidhan Sabha Mikhalda NDA na sauna mai pakraba matung sarkar semnabagi damak dolgi central lusing basingna aroiba warep athup matamda lawragani Hauzik sanabagi pau Ngangbam Amukhomba dagi Sahi ani lepnaru matung Manipur Polo International Tournament amohana pangthoklagani Manipur Horse Riding and Polo Association na sinduna Tramanga suba Manipur Polo International tha asigi kuni thoidagi kumapan phawba Imphal gi mapal kangjibungda pangthoklagani ngasi uripok da pangthokpa pawgi mifam amada tournament asigi steering committee gi chairman Professor C.I. Piruranjan na hai hogjamaki oina tournament asida Colombia amasung United States yaugani hairakle Spain amasung Italy su tournament asida yaurabi yai masigi mathakta India Polo Association Chhattisgarh amadi Manipur team tournament asida yaugani Women under 23 T20 tournament asaruk yagadaba Manipur gi sanaroi 35 amasung support staff 5 gi ming laukthokle Niruta Thaugdamna team captain oigani amaromda sahi 33 makhagi Bijoy Marchant Trophy da saruk yagadaba Manipur gi nupa masa sanaroi 35 amasung support staff 9 gi mingsu laukthokle team captain mutum Swabiman Singh na oirgani haina Manipur Cricket Association na thokpa cherol amada hairi Sahi sigi December ani dagi taruk phawba Odisha gi Sambalpur da pangthokdaba 13 suba National Senior Junior amasung Sub Junior gi road cycling championship saruk yagadaba Manipur gi cyclisting khananabagi trial selection thas ki trateta Kodompokpi ground mamangda leiba wangjingna pangthoklagani trial selection asida saruk yagadaba cyclisting thas ki tratet ki ayupung taruk makhai gi mamangda report ronaba Manipur Olympic Association na khangali Dwijamani Aroibada maroiba pawmu Rajapal Ajoy Kumar Bhalan hairi sarkarna tribal singi hena saukhatpa madi nungai yaifaba purakna bahonari Pradhan Mantri Narendra Modi na Kangpokpi amasung Pherzol Jila singda ekalaiba model residential school amamam sanana bangasi virtual oina urep yung tamkhre Cooperative Societies Manipur gi registrar W Imphal na hairi Cooperative sakuthan bana leibagasi sakutpagi manglomda sangsilhan bangamgani Kendra gi haksel amasung yaipayumbal mantri JP Nadan hairi Amrit Pharmacy na anapasing gi ahen basading singthaningai oina hanthan bangamle
अमसुंग बिहार विधानसभा मिखलदा ANDA ना साउना माई पाखरबा मतुंग सरकार सेमनबगिदमक दोलगी सेंट्रल लुचिंगबसिंगना नोंग मनिनी असिगे मनुंगदा अरोइबा वारेप अमा लौरबा याई पाउ लोइजरे।